Image Paodam tabiri pa kwai panamapu Reena Naorem na taram nokchari loinana khurumjari ngasi maruiba pauda Indo-Pakistan War gi yankairak suba anniversary celebration Prime Minister Narendra Modi na maira chokhatuna hodokre tha ani chathagadaba free coaching class ngasidagi hodokre loinana fire and life safety gi training amasung awareness pangthokre mapung oiba pawmu pijari Prime Minister Narendra Modi na Swarnim Vijay Masalgi Maira Chokatuna Indo-Pakistan War gi Yankairak Suba Anniversary Celebration Hodokre. Ing so lisang mga chamapal humudra mathoy gi December da Indian Armed Forces na Pakistan Army bu maithiba piki maduda anauba leibak Bangladesh semhanki loinana ani suba malem gi lanjau gi matungda khwaidagi masing yamna lanmina changjabagi thodok ama ohenki ngase December gi 13 ta Leibag asina Swarnem Vijay Verse hainasu khangnaba Indo-Pakistan War gi yankairak suba palan thauram haukre Haudopagi thauram adu New Delhi da leiba National War Memorial NWM da pangthokki mafam aduda PM Modi na tunglarabada Defense Minister Rajnath Singh na taramna okki Prime Minister Chief of Defense Staff amade Try Service Chief Singh na Lekhidraba Lanmi Singh gi mafamda hailei katuna ikai khumnaba utki NWM gi Eternal Flame dagi mai lauraga PM Modi na Swarnem Vijay Masal chukhatki Masal Singh ado ing solisang mga chamapal humudra mathoy gi landa Parambir Chakra amadi Mahavir Chakra awardee Singh gi Khungang Singh yauna lepaki mafam kayada pugani hairi ningsing palan nasiki sarwa ma oina tongan ba thoram kaya su pangthokadori Ing so lising amaga chamapal humudra mathoy gi Indo-Pakistan War gi manungda historic joint victory gi ningsing palan thoram India amasung Bangladesh na Vijay Divas pangthokle chahi khuding gi December gi 13 ta Indo-Pakistan War of 1971 gi mai pakiba adugi ningsing palan thoram pangthoktuna lakle di Bangladesh Liberation War victory gi yankairak suba palan thoram ado BSF Tripura na Liberation War Memorial in India Bangladesh Maitri Udyan Park Sota Kola Velonia District South Tripura da palan thoram adu pangthokki masigi fajaraba park asi ing lisingani taraga tareta semkhibane thoram adu BSF Tripura Frontier gi Inspector General SS Suskanta Kumar IPS amasong First Secretary SM Asaduzaman preside tauke atai mioi kya su thoram adu da saruk yakki Bangladesh Liberation War 1971 da thawaina pontha piduna martyr oikraba singgi mafamda ikai khumnabasu utki loinana war veteran sing da su khudol piduna ikai khumnake high school students singna bande matram isai sakhe leibak ningbagi isai kaya BSF brass band na khongke ing songlisang maga chamapal humudra mathoigi lanadu da mukti wahini na laukiba role gi maramda namba atenba film amasu thoramadu da utke India amasung Bangladesh leibakani gi ngamkhai ngliba force sing marakta greetings pinakiba aduna thoramadu gi maruiba saktam oiki hairi ing solising amaga chamapal humudra mathoi da thokiba Indo-Pakistan war da thawaina pontha pikraba athoba singbung ase lebaga sinai kai khumnaba utpo oina Vijay Divas haina palan tobugumna status sinasu Vijay Divas ki palan thoram 1st Battalion Manipur Rifles ki Bankit Hall da pangthokre thoramadu da Chief Minister N Biren amadi Deputy CM Y Joy Kumar na mathang sina athoiba mitung amadi thoramapu oibaga loinana Atai Minister MLA Singh Administrative Secretary Singh tongan ba Department ki makok Singh Civil amadi Police ki makok chongba official Singh su saruk yakhi Thoramadu da wangang laduna Chief Minister N Birena hai matamadu da Indian Armed Force asi ningtina kusukulai leiba force ama oidrabasu Indian Army singi mathongna amadi kathokpana lan adu ngamduna East Pakistan bu Bangladesh haina khaidokibani hairiba lan adu da Manipuri kya su saruk yakhi haina CM na phongdokki si leiba neighbor country singsi relation yam phajana hamna bohonaba adu da India na tawdiyadna tawkiba du Paodam ne adu sagi
ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ sophisticated ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯂꯩꯇꯦ ꯀꯩꯁꯨ ꯀꯩꯅꯣ ꯑꯥꯔꯃꯤꯗ ꯈꯪꯗꯦ ꯀꯔꯤꯗ ꯈꯪꯗꯦ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯑꯥꯔꯃꯤ ꯈꯔꯗꯨꯒꯤ ꯃꯥꯒꯤ ꯌꯥꯝꯅ courageous ꯑꯣꯏꯕ ꯌꯥꯝꯅ planning ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯑꯗꯨꯅꯤ ꯁꯤꯡꯊꯥꯔꯤꯁꯦ ꯑꯇꯩ ꯅꯠꯇꯦ ꯉꯁꯤꯒꯤ ꯁꯤꯗ ꯅꯤꯡꯁꯤꯡꯉꯤꯁꯤ ꯃꯗꯨꯒꯤ ꯃꯇꯝꯗꯨꯗ Indian Army-ꯅ Indian Paramilitary Forces-ꯁꯤꯡꯅ ꯂꯧꯈꯤꯕ well equipped ꯑꯣꯏꯗꯕ well organized ꯑꯣꯏꯖꯗ꯭ꯔꯒꯁꯨ ꯃꯗꯩꯗ ꯌꯥꯝꯅ ꯀꯩꯅꯣꯝꯃ sacrificing spirit ꯑꯃꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯀꯤꯗꯟꯕꯕꯨꯇꯅꯤ ꯀꯧꯅ ꯇꯧꯔꯀꯥꯟꯗ ꯌꯥꯝꯈ꯭ꯔꯕ ꯄꯥꯀꯤꯁꯇꯥꯟꯒꯤ army force-ꯇꯨ surrender ꯇꯧꯍꯟꯕ ꯉꯝꯈꯤꯕꯗꯣ ꯑꯗꯨꯅꯤ ꯅꯤꯡꯁꯤꯡꯉꯤꯁꯦ ꯑꯇꯩ ꯀꯩꯁꯨ ꯅꯠꯇꯦ Vijay Divaska Mari Lainana ngase Kuntraga Mari Suba Assam Rifles Aina Battalion Sinduna Manipur Amadi Mizoram gi border area da leiriba khul ani habade Parbung Amadi Senwon khul gi Mahiroi Singh Naha Singh Indian Army da Yaroknaba Wakhalon da Khulai Singh display tawkre Thoromadu da Mahiroi Humudra Oja Amadi khul gi Mioi SDO Amadi Paimuk subdivision gi staff Singh su saruyakhi Kaksing district ase haukiba pung kunmari asida mioi amata COVID-19 na nauna positive oiba thengnadabadagi district ase COVID-19 confirm case masing chatruk marifuga mapalda leiri mioi ani amagasu lekhidabadagi district ase apunba sikhibagi masing na Nepal sukre haina ngasi nungchil pung ani faubada lekhiba Kaksing district ki COVID-19 update report palli report asne makha taribadi Kaksing da hangliba COVID care center da COVID-19 patient taragamari layengduna leiri Patient Yankai Tarena Atay Mafam Singda Hangliva Center Singda Thamduna treatment Chathari Kakching district Asiki Mafamani containment zone oina lady Aduga Mioi Lisingamaga Chamari Humfugani Palna home quarantine Tauri High School Living Certificate Examination 2021 Thagadaba Mahiroi Singi Tha Ani Sathagadaba free coaching class Ama Ngasidagi Kakching Higher Secondary School da Haudokre BJP Manipur Pradesh ki special invitee Naorem Nabachandra na sponsor Tauraga Kakching Khunai Chawkhat Hanba Loop KKCL Kakching Amasung Naha Singgi Khongthang Kakching na Sinduna Pangthokliba free coaching class Ado Haudokpagi Thauramda BJP Manipur Pradesh ki special invitee Oriba social workers Oriba Naorem Nabachandra YK College Wangjing ki English ki associate professor Pukhambam Somrendra All Kakching Students Union Aksugi former finance secretary Naorem Britain na Taisapam ke COVID-19 Sandorokta Nanaba SOP Singak na ngasidagi horiba free coaching class asida Kakching area da leiba tongan ba school singdagi Mahiroi Nifurom na saru yabaga loinena oja mari na English Manipuri Science Maths hairiba subject mari asida takpi tangbigani hairi Thoromadu da Naorem Nabachandra na phongdorakhibada inkhalak liba matam haiba si mioibagi punsida yamna chection gadaba matam ne matam asida mama mapa singna macha singbu thadoktuna thambadi chumloi Yariba Makai, Mama Mapa Singna Masa Singa Yamna Tona Tinana Loina Duna, Tatokta Sintogadabane, Pigliba Angang Singdagi Hauraga mobile phone Bisinduna, Tambagi Chanabiasi, Chection Si High Kick. COVID-19 pandemic na maramoiraga lairaba imung kayada economic crisis thogaliba cheragasida hoje board ki exam naksilakpagi tanja lauraga lanai school kharada exam thagadaba mahiroi khudingma school na chalaiba boarding home da thamgadabani haina akanba pressure piriba yaunarliba asigi thawong asi khudaktagi lepi haina all Kakching students union aksuna boarding chalairiba punamakta appeal torakle union asigi information and public relations secretary na thadorokpa cherolamana hai COVID-19 pandemic asina mioiba samaj hiram khudimakta sohaliba asigi manungda khwaidagi henna sohaliba asi education sector ne online class tawbana mahiroi singda mapung faba education piba ngamdaba amadi inkhalak liba mahiroi kayagi matam pandemic asina manghan khibana board ki exam matam yoksalakpada mama mapa kayana mi paiba poknare masida lanai school kharana Kudong Chaba Lauriba Asina Macha Singbo Afaba Lambida di Semningba Lairaba Mama Mapa Kayadi Wafam Asina Chauba Potlum Uhenbeta Natana Mahiroi Singi Mafam the Supukning Leta Handre Asumna Mahiroi Singbo Lalol Poroina Sanaba Kudakta Gilepi Hainasu Aksugi Maikadigi Apil Torakle Liberty Theatre Kakching gi nauna puthokpa lila Arambam Samarendra gi leipak lei hayeng nungchil pung ama tabada image tv da live telecast tawduna release tawragani loinana youtube ta so live ta miyamna uba phangmigani haina Liberty Theatre Kakching gi publicity secretary na thadorokpa cherolamana hairakle Fire and Life Safety ki matangda atenba matamgi training amasung awareness program ama ngasi Kakching district ki Kakching lamdong da leba Jivan Hospital Kakching da pangthokre
Jiban Hospital amasung Manipur Fire Service Department ka punna khusamnaduna pangthokhiba thoram aduda Dr. Y. Ashok Kumar, Managing Director, Jiban Hospital Kakching amasung L. Nabachandra, Joint Director, Manipur Fire Service anina thoram mapusing oina saruk yakhi. A Jila Sub Officer amasung Manipur Fire Service Department ki kangbu amana maihau langpok thokpa matamda aikhoina kamdongna kannaba honagani fire extinguisher karamna Sizinagani haibagi matangda utuna takpi tambiki amadi Jiban Hospital gi staff singna masa masana practical oina pangthokhanki. Ngasi ayu pung 13 taba matamda Jiribamgi Babuparada laiba supermarket ki multi utility complex hall da numinini chumna pangthokadaba political training thoram ama Bharatiya Janata Party Kendriya Parikshan Vibhag Mandal Parikshan Sirbirna Sinduna pangthokre. Thoromaduta BJP Imphal West District ki in charge amadi in charge training department BJP Manipur Pradesh ki Vice President Sarda Adhikari Mayum BJP Imphal West District ki President PH Foni Maitei Protocol Committee Bharatiya Janata Party Manipur Pradesh ki Chairman K Sarat Kumar JMC ki Chairperson S Santi Devi BJP Mahila Morcha ki Vice President Niroka Pevam BJP Manipur Pradesh ki Spokesperson L Virjet Ex Minister A Biren Singh BJP ki Active Member E Dipti Kumar TH Rosang and Budachandra Amadi BJP Training Department ki Member I Minakanta Amadi BJP ki Executive Member Singna President Member oina daista phamke. District Child Protection Unit Hawalna District asida leiriba tongan ba Children Home, Shelter Home amasung Observation Home singda leiriba angang singbo vocational training piduna makhoi gi tungi punsida maromdom lepchaba ngamnabagi pandamda changsileba campaign aduda saru ama oina ngase district asigi Wangbalda leiba Open Shelter Home iramdam ningol sanglenda numit 15 sathagadaba Fine Arts amadi painting class ama haudokre. Rural Voluntary Services RVS Wangbalna Chalaiba Open Shelter for Girls ki Nupi Macha Taraga Tarukna Saruk Yariba Fine Arts amadi Painting Haudopagi Thoram Aduga Mari Lainana Warolda DCPCU Thawalgi Legal Cum Probation Officer Reena Chanu Moirang Themna Phongdorakhibada COVID-19 laichatna maram moiraga school chatpagi khudong chaba leitaba matam masida angang singna tawpham khangdana yamna wana lele haina laujai maram asina Thobal district ki tongan mafam singda leiriba Children Home, Open Shelter Home amade Observation Home singda leiriba tungi yumbiren oirkatoriba angang singbo Social Welfare Department ki makhada makhal makha kyagi haibade candle saba achar semba kongnagi pothok sabana chingbagi training pibagi thabak ase lokhalakpane training sing asi piduna makhoige Haijanaba amadi tungkoina makhoigi hingnanabagi lambi oheungnabasu yanaba wakhalonda training asi pangthokpani haike. Semba tongan mafam home sing sida ekhuna pangthui haitare aduna thoidokpa kasu hainengai di keno tawdre angangai se wana sai school su chattabagi boring chubagi leiba matam sida ekhuna sumba makhal makhagi masagi talent hunt ki part amasu oina hainazaba yauramasu hena sumba sida mangjin thana mai maina pamjab lambi sida su sathiba yanabagi adumba su khaina thijarapata tongan ba makhalgi vocational training na chingba sumba program ya Manipur Lengakna Kaikhoda Leiba Imphal East District ki District Institute of Education and Training Diet Center ki Hanagi Principal in Charge RK Sasiranjan Bo Sindokhi bagi Mayokta Center siki Mahiri Singna ngasidagi institution siki matam kaktana shutdown lauthokuna solon sinkre institution asibo shutdown tawbagi wafamasi center siki Hanagi Principal in Charge RK Sasiranjan gi mahuta anoba oja amabo Principal in Charge oina hablakpagi Mayokta Diet Center siki Student Union sinduna Center asigi campus manungda pangthokhiba wakat mifam amada Students Union gi Secretary TH Rahulna lauthokibane ngasigi khongjang aduga matungda Rahulna makhatana haikibada Center asigi hanagi Principal in Charge RK Sasiranjanna Center asida Principal in Charge oirakpadagi Center asida achouba ahongba ama lakhi maruaina mongsongumna leiramba institution asi pumlang langbagi mathakta mahirui singbo COVID-19 gi pandemic marakta ngasi fawda online gi class tawhanduna leikibane asigumlaba afaba uja ase Center asigi Principal oina lengdana thambanaba Union gi maikaidagi Manipur gi Chief Minister amadi Education Minister da fawda haijakhiba leire adubu Union na haijakhiba wafam ado ona tainabada ngarang ase anoba oja amabu Principal in Charge oina hablakhibane Matawasuna Union na haijakhiba wafambu lengagasina tabi dabagai mayokta ngasidagi mahiroi singna
ꯍꯧꯅꯔꯨꯕ ꯂꯩꯇꯅ ꯁꯦꯟꯇꯔ ꯑꯁꯤ ꯃꯇꯝ ꯈꯛꯇꯅ ꯁꯠꯗꯥꯎꯟ ꯂꯥꯎꯊꯣꯛꯄꯒ ꯂꯣꯏꯅꯅ ꯁꯣꯜ ꯂꯣꯟꯁꯤꯟꯕꯅꯤ ꯍꯥꯏꯈꯤ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯃꯍꯩꯔꯣꯏꯁꯤꯡꯒ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒ ꯌꯥꯅꯕ ꯑꯃꯈꯛ ꯄꯨꯔꯛꯇ꯭ꯔꯤꯐꯥꯎ ꯑꯩꯈꯣꯏꯒꯤ ꯗꯤꯃꯥꯟ ꯄꯤꯗ꯭ꯔꯤ ꯐꯥꯎꯕ ꯑꯩꯈꯣꯏ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯁꯤ ꯕꯣꯏꯀꯣꯠ ꯇꯧꯖꯔꯒꯅꯤ ꯑꯗꯨꯒ ꯁꯠ ꯗꯥꯎꯟ ꯇꯧꯗꯨꯅ ꯑꯩꯈꯣꯏ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯁꯤ ꯁꯣ ꯂꯣꯟꯕꯅꯆꯤꯡꯕ ꯑꯩꯈꯣꯏ ꯇꯧꯖꯔꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯆꯔꯤ ꯏꯄꯨꯝ ꯄꯥꯠ ꯐꯣꯝꯖꯤꯟꯗꯨꯅ ꯄꯥꯠ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯔꯤꯡ ꯔꯣꯗ ꯁꯥꯟꯅꯅꯕ ꯂꯩꯉꯥꯛꯅ ꯂꯧꯈꯠꯂꯤꯕ ꯈꯣꯡꯊꯥꯡꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯈꯨꯔꯥꯏ ꯀꯣꯟꯁꯝ ꯂꯩꯀꯥꯏ ꯂꯝꯕꯤ ꯊꯤꯡꯈ꯭ꯔꯦ ꯑꯃꯗꯤ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ ꯄꯨꯋꯥꯔꯤꯒ ꯁꯥꯒꯣꯟꯅꯗꯨꯅ ꯂꯥꯛꯂꯕ ꯄꯥꯠ ꯑꯁꯤꯗ ꯅꯠꯇꯅ ꯄꯥꯠ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯑꯃꯗꯤ ꯀꯩꯊꯦꯜꯅꯆꯤꯡꯕ ꯃꯐꯝꯁꯤꯡ ꯂꯝꯕꯤ ꯑꯣꯟꯊꯣꯛꯅꯕ ꯂꯩꯉꯥꯛꯅ ꯍꯣꯠꯅꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯦꯝꯈꯤꯕ ꯖꯦꯑꯦꯁꯤꯒꯤ ꯀꯟꯚꯦꯅꯔ ꯋꯥꯏ ꯕꯤꯀꯦꯟꯅ ꯐꯣꯡꯗꯣꯔꯛꯂꯤ ꯀꯣꯟꯁꯝ ꯂꯩꯀꯥꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯀꯟꯚꯦꯅꯔ ꯕꯤꯀꯦꯟꯅ ꯃꯐꯝ ꯆꯥꯕꯗ ꯔꯤꯡ ꯔꯣꯗ ꯁꯥꯕꯗ ꯖꯦꯑꯦꯁꯤꯅ ꯇꯔꯥꯝꯅ ꯑꯣꯛꯏ ꯇꯧꯕꯇꯕꯨ ꯌꯨꯝꯂꯛꯇ ꯔꯤꯡ ꯔꯣꯗ ꯁꯥꯕꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤꯗꯤ ꯑꯋꯥꯡꯕ ꯊꯥꯛꯇ ꯌꯥꯅꯤꯡꯗꯦ ꯍꯥꯏꯈꯤ ꯂꯩꯉꯥꯛꯅ ꯈꯣꯡꯊꯥꯡ ꯑꯁꯤ ꯍꯟꯗꯣꯛꯄꯤꯗꯨꯅ ꯄꯥꯠ ꯑꯁꯤꯕꯨ ꯀꯟꯅꯕ ꯍꯣꯠꯅꯗꯕ ꯇꯥꯔꯕꯗꯤ ꯎꯈ꯭ꯔꯨꯜ ꯂꯝꯕꯤ ꯄꯥꯡꯒꯩ ꯂꯝꯕꯤ ꯊꯤꯡꯕ ꯌꯥꯎꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ ꯉꯁꯤꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯄꯥꯠ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯈꯨꯟꯗꯥꯔꯤꯕ ꯈꯨꯔꯥꯏ ꯀꯣꯟꯁꯝ ꯂꯩꯀꯥꯏ ꯈꯨꯃꯤꯗꯣꯛ ꯑꯃꯗꯤ ꯆꯤꯡꯃꯥꯡꯒꯤ ꯃꯤꯌꯥꯝꯅ ꯁꯔꯨꯛ ꯌꯥꯈꯤ ꯍꯥꯏꯔꯤꯕ ꯔꯤꯡ ꯔꯣꯗꯁꯤ ꯃꯤꯔꯛ ꯑꯣꯏꯗꯕ ꯍꯥꯏꯕꯗꯤ ꯂꯧꯕꯨꯛ ꯐꯥꯎꯔ ꯆꯠꯈꯤꯕꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯃꯣꯏꯅ ꯈꯨꯗꯣꯡ ꯆꯥꯒꯗꯕ ꯃꯐꯝ ꯑꯃ ꯌꯦꯡꯉꯒ ꯆꯠꯄꯤꯌꯨꯁꯤꯅꯦꯕ ꯄꯣꯠꯁꯤꯗ ꯃꯊꯪ ꯒꯣꯔꯃꯦꯟꯅ ꯇꯥꯕꯤꯔꯛꯇꯕ ꯇꯥꯔꯒꯗꯤ ꯖꯦꯑꯦꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏ ꯂꯝꯕꯤ ꯃꯆꯥ ꯊꯤꯡꯕ ꯍꯧꯖꯔꯦ ꯃꯁꯤꯗ ꯅꯠꯇꯅ ꯇꯥꯔꯛꯇꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯇꯥꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯅ ꯎꯈ꯭ꯔꯨꯜ ꯂꯝꯕꯤ ꯊꯤꯡꯖꯤꯟꯖꯒꯅꯤ ꯄꯥꯡꯒꯩ ꯂꯝꯕꯤ ꯊꯤꯡꯖꯤꯟꯖꯔꯛꯀꯅꯤ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯇꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯖꯦꯑꯦꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯐꯝꯁꯤꯗ ꯔꯤꯡ ꯔꯣꯗ ꯂꯥꯛꯀꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯀꯠꯊꯣꯛꯄꯐꯥꯎ ꯌꯥꯎꯅꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯈꯣꯡꯖꯪꯗꯨꯃ ꯑꯩꯈꯣꯏ ꯃꯤꯌꯥꯝꯗ ꯊꯝꯖꯔꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯗ ꯆꯠꯊꯕ ꯃꯤꯑꯣꯠ ꯃꯤꯅꯩ ꯇꯣꯛꯂꯁꯦ ꯍꯥꯏꯕ ꯄꯥꯎꯖꯦꯜ ꯄꯨꯗꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯧꯔꯤꯕꯤ ꯑꯦꯊ꯭ꯂꯦꯇꯤꯛꯁ ꯁꯥꯟꯅꯔꯣꯏ ꯑꯍꯨꯝꯅ ꯗꯦꯜꯂꯤ ꯇꯝꯅ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯈꯣꯡꯁꯥꯟꯒꯗꯧꯔꯤ ꯊꯥ ꯑꯁꯤꯒꯤ 22ꯗ ꯈꯨꯃꯟ ꯂꯝꯄꯥꯛ ꯃꯦꯟ ꯁ꯭ꯇꯦꯗꯤꯌꯝꯗꯒꯤ ꯈꯣꯡꯆꯠ ꯑꯁꯤ ꯂꯝꯊꯥꯔꯕ ꯃꯇꯨꯡꯗ ꯅꯥꯒꯥꯂꯦꯟ ꯑꯁꯥꯝ ꯋꯦꯁ ꯕꯦꯡꯒꯣꯜ ꯕꯤꯍꯥꯔ ꯑꯃꯗꯤ ꯎꯠꯇꯔ ꯄ꯭ꯔꯗꯦꯁ ꯐꯥꯎꯗꯨꯅ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯄꯟꯊꯨꯡꯐꯝ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯣꯡꯆꯠ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯒꯗꯕꯤ ꯑꯦꯊ꯭ꯂꯦꯠ ꯑꯦꯝ ꯕꯤꯟꯗꯤꯌꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯕꯤꯟꯗꯤꯌꯥꯅ ꯅꯨꯄꯥꯅ ꯅꯨꯄꯤꯁꯤꯡꯗ ꯃꯤꯑꯣꯠ ꯃꯤꯅꯩ ꯆꯠꯊꯔꯤꯕ ꯑꯁꯤꯒꯤ ꯃꯊꯛꯇ ꯅꯨꯄꯤꯅ ꯅꯨꯄꯤꯕꯨ ꯃꯤꯑꯣꯠ ꯃꯤꯅꯩ ꯆꯠꯊꯕꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥ ꯂꯦꯞꯄ ꯂꯩꯇꯅ ꯊꯣꯔꯛꯂꯤ ꯏꯔꯝꯗꯝ ꯑꯁꯤꯗ ꯂꯦꯞꯄ ꯂꯩꯇꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯕ ꯑꯃꯗꯤ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯅꯨꯃꯤꯠ 20ꯒꯤ ꯈꯣꯡꯆꯠ ꯑꯁꯤ ꯈꯣꯡꯁꯥꯟꯅꯕ ꯐꯤꯔꯦꯞ ꯑꯁꯤ ꯂꯧꯔꯛꯄꯅꯤ ꯄꯟꯕ ꯌꯥꯏ ꯊꯥ ꯑꯁꯤꯒꯤ 23ꯗ ꯆꯠꯀꯗꯧꯔꯤꯕ ꯈꯣꯡꯆꯠ ꯑꯁꯤꯗ ꯑꯦꯊ꯭ꯂꯦꯇꯤꯛꯀꯤ ꯂꯝꯗ ꯅꯦꯁꯅꯦꯜ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯑꯦꯋꯥꯔꯗ ꯐꯪꯈ꯭ꯔꯕ ꯁꯒꯣꯜꯕꯟ ꯃꯣꯏꯔꯥꯡ ꯍꯟꯅꯨꯕꯗꯒꯤ ꯑꯦꯝ ꯕꯤꯟꯗꯤꯌꯥ ꯍꯩꯀꯛ ꯃꯄꯥꯜ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ CH ꯅꯥꯎꯆꯥ ꯆꯅꯨ ꯑꯃꯗꯤ ꯀꯛꯆꯤꯡꯗꯒꯤ S ꯔꯣꯁꯅꯤꯅ ꯁꯔꯨꯛ ꯌꯥꯒꯗꯧꯔꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯃꯁꯨꯡ ꯂꯩꯀꯥꯏꯗ ꯅꯠꯇꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯅꯨꯄꯤꯁꯤꯡꯕꯨ ꯑꯣꯠꯄꯤ ꯅꯩꯕꯤꯕ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡꯕꯨ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯍꯟꯕ ꯆꯍꯤ ꯁꯨꯗꯅ ꯅꯨꯄꯥꯅꯁꯨ ꯅꯨꯄꯤꯗ ꯑꯣꯠꯄꯁꯤꯗ ꯅꯠꯇꯗꯅ ꯍꯦꯟꯗꯣꯔꯛꯑꯒ ꯅꯨꯄꯤꯅꯁꯨ ꯅꯨꯄꯤꯗ ꯑꯣꯠꯄ ꯀꯌꯥ ꯑꯃꯁꯨ ꯆꯠꯊꯔꯛꯄꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯂꯩꯅꯥ ꯑꯆꯧꯕ ꯑꯃꯁꯨ ꯂꯥꯛꯏ ꯂꯩꯅꯥ ꯑꯁꯤꯒꯤ ꯃꯔꯛꯇꯁꯨ ꯍꯥꯏꯔꯤꯕ ꯀ꯭ꯔꯥꯏꯝ ꯑꯁꯤꯗꯤ ꯇꯣꯛꯄ ꯂꯩꯇꯦ ꯑꯁꯤꯒꯤ ꯃꯔꯝꯗꯒꯤ ꯑꯩꯈꯣই ꯇꯨꯃꯤꯟꯅ ꯂꯩꯁꯟꯕ ꯉꯝꯃꯛꯇꯕꯗꯒꯤ ꯂꯩꯅꯥ ꯑꯃ ꯂꯥꯛꯑꯁꯨ ꯑꯩꯈꯣꯏ ꯊꯣꯛꯆꯔꯛꯄꯅꯦ ꯊꯣꯛꯆꯔꯛꯄꯗ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯃꯌꯥꯝꯅ ꯑꯩꯈꯣꯏꯕꯨ ꯁꯧꯒꯠꯄꯤꯌꯨ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯍꯟꯊꯍꯟꯕꯤꯒꯅꯨ नुमित हुमनी चुमना चथगदबा 3th Convention for Ethnopharmacology India amadi International Symposium on Combating COVID-19 Ethnopharmacology and Traditional Food and Medicine hayengdagi Imphal da pangthokodori Institute of Bioresources and Sustainable Development Imphal IBSD Imphal na Society for Ethnopharmacology India amadi International Society for Ethnopharmacology Switzerland ga kosamnana पांथोकदौरिबा वेबिनार असिदा मालेमगी तोंगान-तोंगानबा लेपाक कुनगी मसंग नायरबा एनवायरनमेंट अमदे नेशनल प्रोडक्ट थबक तौरिबा साइंटिस्ट सिंग लोइनाना महिरो यावना पार्टिसिपेंट चौंगा हेनबना सरुक यागदौरी इंटरनेशनल कन्वेंशन असिगा मरी लेनाना ताकेलदा लेबा IBSD इम्फाल की कॉन्फ्रेंस हॉलदा पाउमिसिंग उनाबा अमदा इंस्टीट्यूट असिगी डायरेक्टर प्रोफेसर फुलोक के मुखर्जीना हाई वर्चुअल सेमिनार असे बायो रिसोर्स के हॉटस्पॉट ओइरिबा मणिपुर यावना नॉर्थ ईस्ट स्टेट के ओइना यामना कानाबा ओइगनी सेमिनार असिगी खुथांगदा लमदम असिदा फंगबा हिदाकता कानारबा पानबी मनामसिंग अमदे सा
nga sing asigi medical value hena scientific oiba mongda nainaba documentation tawbagi khudong chaba phanglagane hayengdagi hauduna pangthogadoriba namir humni gi convention almadi international symposium lok sabha gi MP Dr. R.K. Ranjanna inaugural speech piduna haudokane program over 20 countries scientists they will be joining from different contexts, and we are getting so famous scientists who are working in the area of medicinal plant ethnopharmacology, drug development from natural products. They all are really very famous, and they have a lot of contributions in this area. They will be joining, and this whole meeting will be virtual for 17th, 18th and 19th. Tamenglong amadi None District Hospital amasung CIC singda matik chaba specialist amadi Dr. Thamdrabadi Thasigi taratare ki ahing nongyai dagi Imphal Jiri lambi amadi lambi asida paikhatliba national project sing matam kaktana thingjilagani haina chingi mahiroi loop mari na punsindona semba joint students body na lauthokre all input students union liangmai naga katimai rongmai naga students organization amadi Jimmy Students Organization Manipuri ge apunba body na haukiba November thagi anganba saruktagi tangnaduna lakhiba wafam ngasi phawda thabakta onthokpa leitaba fireb ase lauthokpani haina joint body asigi convener Daichung Pauna Manipur Press Club ta pangthokpa pawmisanga unaba amada phongdorakle district ani asigi hospital singda matik chaba Dr. Thambiyo haibada lengangna thausadabagi thawong satharakpana total shutdown gi khongjang lauthorokpani haina mahangna phongdokki Government Kharap Gabrina, Equator there, 17 December, midnight Tiki, National Highway 37, Aduga, Amilong None the Laiba, National Project Miamse, Equay, Toning Ragasu. Since we don't have any other options left, total shutdown say indefinite. 17 midnight December, Equay Long Pokjari. Sanabagi Pauda. Ngarang sanaki by Indian Super League ki kungamapal suba match ta Hyderabad FC na SA East Bengal bu ahum anida maithiba pikre ngasi legasi ki kuntra suba match ta ATK Mohon Bagan ga FC Goa ga numidang pung 8 makhai da sanaba hokre hayeng December ki tang 13 ta kuntra mathoi suba match Orissa FC ge Bangalore FC ga sanaragane aroibada maru pa mohna pizari Indo-Pakistan War gi Yankairak Suba Anniversary Celebration Prime Minister Narendra Modi na Mera Chokatuna Hodokre. Tha ni Sathagadaba free coaching class ngasidagi Hodokre. Luinana Fire and Life Safety gi training amasung awareness pangthokre. Masigi damakto di MS Paodam loisinjari myambo mohna khurumjari.